social media ꯃꯌꯥꯝꯁꯤꯅ ꯀꯣ ꯌꯥꯝꯅ ꯍꯩ ꯁꯥꯗꯅ ꯍꯥꯏꯗꯤ ꯃꯈꯨꯠ ꯂꯦꯡꯗꯅ ꯐꯣꯟ ꯑꯅꯧꯕ ꯑꯃ ꯄꯥꯏꯔꯦ ꯇꯧꯔꯒ ꯍꯧꯖꯤꯛ ꯍꯥꯏꯖꯩꯗꯨꯅꯦꯕ ꯑꯩꯈꯣꯏꯒꯤ ꯄꯥꯎꯁꯦ ꯕꯔꯪ ꯄꯥꯎ ꯄꯥꯗꯅ ꯄꯥꯊꯔꯛꯄꯁꯤꯗꯀꯣ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤ ꯌꯥꯝꯅ ꯑꯆꯧꯕ ꯆꯩꯊꯦꯡ ꯑꯃ ꯑꯩꯈꯣꯏ ꯐꯪꯉꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯄꯦꯄꯔꯁꯤ ꯍꯟꯊꯔꯛꯄ ꯄꯦꯄꯔ ꯍꯟꯊꯔꯛꯄꯁꯤꯅ ꯃꯔꯝ ꯑꯣꯏꯗꯣꯏꯅꯦ ꯑꯥꯐꯥꯎ ꯁꯣꯛꯂꯛꯑꯦꯕ ꯃꯥꯒꯤ ꯂꯥꯏꯟ ꯑꯣꯐ ꯊꯥꯎꯁ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏꯒꯤ ꯃꯈꯥꯗꯒꯤ ꯑꯩꯈꯣꯏꯅ ꯌꯦꯟꯊꯣꯛꯄꯁꯤꯒ ꯃꯃꯜ ꯃꯌꯦꯡ ꯇꯥꯔꯛꯑꯕꯅꯤꯅ ꯑꯁꯣꯝꯗ ꯅꯝꯕꯗꯨ ꯂꯩ ꯂꯣꯏ ꯇꯥꯔꯛꯇꯣꯏꯕ ꯑꯗꯣ ꯈꯨꯗꯤꯡꯃꯛꯅ ꯃꯁꯤꯒꯤ ꯐꯦꯛꯇꯔꯁꯦ ꯀꯥꯏ ꯂꯩꯒꯦꯗ ꯑꯩꯈꯣꯏ ꯃꯦꯗꯤꯌꯥ ꯍꯥꯎꯁ ꯇꯧꯔꯤꯕ ꯃꯄꯨꯗꯒꯤ ꯍꯧꯔꯒ ꯏꯗꯤꯇꯔ ꯄꯥꯎꯃꯤꯁꯤꯡ ꯑꯗꯒꯤ ꯁꯤꯒꯨꯝꯕ ꯋꯥꯀꯠ ꯃꯌꯥꯝꯁꯤ ꯂꯣꯏ ꯌꯦꯟꯊꯣꯛꯇꯅ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯖꯔ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯁꯤꯜꯂꯒ ꯍꯣꯠꯅꯗꯅ ꯄꯥꯎ ꯌꯦꯟꯊꯣꯛꯄ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯃꯤꯠ ꯅꯥꯀꯣꯡ ꯁꯤꯡꯍꯟꯕ ꯑꯁꯤꯗꯤ ꯑꯩꯈꯣꯏ ꯃꯄꯨꯡ ꯐꯥꯔꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣই ꯈꯟꯖꯩ ꯑꯗꯨꯕꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕꯗꯤ ꯁꯦꯛꯇꯔ ꯈꯨꯗꯤꯡꯃꯛꯀꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯅꯤꯄꯨꯔꯒꯤ ꯁꯦꯡꯅ ꯑꯩꯅ ꯄꯥꯝꯖꯕꯗꯤ ꯑꯩꯈꯣꯏꯒꯤ ꯄꯥꯎꯒꯤꯁꯤꯗꯤ ꯌꯥꯝꯅ ꯃꯄꯨꯡ ꯐꯥꯔꯦ ꯑꯗꯨꯕꯨ ꯑꯋꯥꯠꯄ ꯏꯁꯤꯡꯒꯤ ꯋꯥꯠꯂꯒꯅ PhD ꯗꯤꯄꯥꯔꯠꯃꯦꯟ ꯏꯁꯤꯡ ꯏꯆꯥꯎ ꯂꯩꯔꯤꯕꯁꯤꯡꯁꯤꯅ ꯋꯥꯇꯔ ꯔꯤꯁꯣꯔꯁ ꯑꯗꯨꯒ ꯂꯝꯕꯤ ꯊꯣꯡ ꯐꯠꯇ꯭ꯔꯤꯕꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ PWD ꯂꯣꯏꯅ ꯏꯖꯨꯀꯦꯁꯟ ꯁꯦꯛꯇꯔ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯃꯦꯗꯤꯌꯥꯗ ꯑꯁꯨꯃꯥꯏꯅ ꯆꯥꯎꯈꯠꯀꯗꯧꯅ ꯃꯈꯣꯏꯁꯤꯡꯁꯨꯅꯦ ꯃꯥꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯡꯁꯦ PhDꯁꯨ ꯏꯁꯤꯡꯒꯤ ꯋꯥꯠꯇꯅꯕ ꯍꯣꯠꯅꯕꯤꯕ ꯑꯗꯨꯒ ꯂꯝꯕꯤ ꯊꯣꯡꯁꯨ PWDꯒꯤ ꯃꯊꯧ ꯐꯖꯅ ꯄꯥꯡꯊꯣꯛꯇꯅ ꯂꯝꯕꯤ ꯊꯣꯡꯁꯦ ꯍꯦꯛꯇ ꯐꯅꯕ ꯍꯣꯠꯅꯕꯤꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯇꯨꯔꯦꯟ ꯀꯥꯏꯕ ꯏꯁꯤꯡ ꯏꯆꯥꯎ ꯐ꯭ꯂꯠꯅꯆꯤꯡꯕ ꯂꯥꯛꯄ ꯃꯇꯝꯗ ꯀꯥꯏꯗꯅꯕ ꯃꯁꯤꯁꯨ ꯍꯥꯏꯕ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯅ ꯑꯉꯝꯕ ꯊꯥꯛꯇ ꯑꯩꯈꯣꯏꯒꯤ ꯃꯦꯗꯤꯌꯥꯒꯤ ꯁꯨꯃꯥꯏꯅ ꯑꯦꯋꯥꯔꯅꯦꯁ ꯄꯤꯕꯗꯧꯅ ꯂꯣꯏꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯃꯤꯅꯥ ꯁꯤꯡꯒꯗꯧꯅ ꯃꯈꯣꯏꯒꯤ ꯄꯥꯏꯕ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯡꯁꯦ ꯑꯃꯠꯇ ꯋꯥꯠꯇꯅ ꯌꯥꯝꯅ ꯒꯨꯟ ꯂꯩꯅ ꯃꯊꯧ ꯐꯖꯅ ꯄꯥꯡꯊꯣꯛꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯁꯤ ꯑꯩꯈꯣꯏ ꯄꯔꯁꯣꯅꯦꯜ ꯑꯃ ꯑꯣꯏꯅ ꯑꯩ ꯊꯝꯖꯅꯤꯡꯉꯤ ꯑꯗꯨꯅ ꯑꯩꯅꯗꯤ ꯌꯥꯝ ꯆꯥꯎꯊꯣꯛꯆꯩ ꯀꯔꯤ ꯑꯩꯈꯣꯏꯒꯤ ꯃꯦꯗꯤꯌꯥꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯄꯥꯎꯃꯤꯁꯤꯡꯅ ꯄꯥꯎ ꯂꯧꯕꯤꯕ ꯑꯗꯨꯒ ꯃꯦꯆꯤꯟ ꯃꯌꯥꯝ ꯅꯝꯗꯅ ꯊꯕꯛ ꯄꯨꯊꯣꯛꯄꯤꯕ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯄꯥꯎ ꯌꯧꯍꯟꯗꯅ ꯑꯩꯈꯣꯏꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯒ ꯑꯩꯈꯣꯏꯒꯤ ꯄꯥꯎ ꯆꯦꯁꯤꯡ ꯑꯁꯤ ꯇꯧꯍꯟꯗꯅ ꯃꯤꯌꯥꯝ ꯑꯁꯦ ꯃꯇꯝꯒꯤ ꯁꯔꯀꯥꯔꯒꯤ ꯑꯃꯗꯤ ꯂꯩꯕꯥꯛꯀꯤ ꯒꯣꯔꯃꯦꯟꯒꯤ ꯁꯤꯒꯨꯝꯕ ꯄꯥꯎꯁꯤꯡ ꯃꯤꯠ ꯅꯥꯀꯣꯡ ꯁꯤꯡꯍꯟꯕꯒꯤ ꯃꯊꯧ ꯑꯁꯤꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯅ ꯑꯩꯈꯣꯏ ꯃꯊꯧ ꯄꯥꯡꯊꯣꯛꯄꯤ ꯍꯥꯏꯕꯁꯦ ꯑꯩ ꯈꯟꯖꯩꯌꯦꯕ ꯑꯩꯈꯣꯏꯒꯤꯗꯤ ꯃꯦꯗꯤꯌꯥꯒꯤ ꯁꯥꯏꯠꯇꯒꯤꯗꯤ ꯑꯩꯈꯣꯏ ꯑꯋꯥꯠꯄ ꯂꯩꯇ꯭ꯔꯦꯅ ꯈꯟꯖꯩꯌꯦꯕ ꯑꯗꯨꯕꯨ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯨ ꯂꯝꯕꯤ ꯊꯣꯡꯒꯤ ꯑꯣꯏꯔꯣ ꯏꯁꯤꯡꯒꯤ ꯑꯣꯏꯔꯣ ꯏꯁꯤꯡ ꯏꯆꯥꯎꯒꯤ ꯑꯣꯏꯔꯣ ꯑꯅꯥꯕꯒꯤ ꯑꯣꯏꯔꯣ ꯑꯅꯥ ꯂꯥꯏꯌꯦꯡꯁꯪ ꯍꯥꯏꯔꯤꯕ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯡ ꯑꯁꯤꯗꯤ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯁꯤꯗꯤ ꯑꯋꯥꯠꯄꯗ ꯄꯤꯛ ꯊꯟꯕꯗꯧꯅ ꯇꯧꯏ ꯑꯗꯨꯁꯨ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯑꯩꯈꯣꯏ ꯁꯔꯀꯥꯔꯅ ꯐꯖꯅ ꯂꯧꯁꯤꯟꯕꯤꯔꯒ ꯍꯥꯏꯔꯤꯕ ꯃꯦꯗꯤꯌꯥꯗ ꯆꯥꯎꯈꯠꯂꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯂꯝꯕꯤ ꯊꯣꯡ ꯁꯤꯒꯨꯝꯕ ꯐꯠꯇꯕ ꯃꯌꯥꯝ ꯃꯃꯥꯡꯗ ꯍꯥꯏꯖꯈꯤꯕ ꯃꯌꯥꯝꯒꯤ ꯁꯦꯛꯇꯔ ꯃꯌꯥꯝꯁꯦ ꯑꯐꯕ ꯉꯥꯛꯇ ꯑꯣꯏꯍꯜꯂꯒ ꯑꯗꯨꯒꯨꯝꯕ ꯋꯥꯠꯇ ꯄꯥꯗꯕ ꯀꯪꯂꯩꯄꯥꯛ ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯍꯟꯁꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯃꯦꯝꯕꯔꯁꯤꯡꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯅ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯩꯌꯦꯕ ꯃꯇꯝ ꯆꯥꯅ ꯄꯪꯆꯨꯌꯦꯟꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏ ꯗꯤꯁꯤꯄ꯭ꯂꯤꯟ ꯗꯔꯀꯥꯔ ꯑꯣꯏ ꯆꯥꯛꯆꯥ ꯌꯨꯊꯛ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯖꯔꯕ ꯃꯦꯝꯕꯔꯁꯤꯡ ꯑꯁꯤ ꯊꯃꯣꯏꯗ ꯌꯥꯝꯅ ꯆꯦꯠꯅ ꯊꯝꯖꯔꯒ ꯍꯥꯏꯔꯤꯕ ꯁꯤꯟꯐꯝ ꯑꯁꯦ ꯃꯄꯨꯡ ꯐꯥꯅ ꯐꯖꯅ ꯄꯥꯡꯊꯣꯛꯂꯤ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯩ ꯊꯝꯖꯩ ꯂꯣꯏꯅꯅ ꯃꯈꯣꯏꯕꯨꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯥꯏꯅꯤꯡꯉꯥꯏꯗꯅ ꯑꯩ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯔꯁꯣꯅꯦꯜ ꯑꯣꯏꯅ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯩ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯃꯌꯥꯝꯁꯤꯅꯀꯣ ꯌꯥꯝꯅ ꯍꯩ ꯁꯥꯗꯅ ꯍꯥꯏꯗꯤ ꯃꯈꯨꯠ ꯂꯦꯡꯗꯅ ꯐꯣꯟ ꯑꯅꯧꯕ ꯑꯃ ꯄꯥꯏꯔꯦ ꯍꯦꯛꯇ ꯇꯧꯔꯒ ꯍꯧꯖꯤꯛ ꯍꯥꯏꯖꯩꯗꯨꯅꯦꯕ ꯑꯩꯈꯣꯏꯒꯤ ꯄꯥꯎꯁꯦ ꯍꯦꯛꯇ ꯕꯔꯪ ꯄꯥꯎ ꯄꯥꯗꯅ ꯄꯥꯊꯔꯛꯄꯁꯤꯗꯀꯣ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤ ꯌꯥꯝꯅ ꯑꯆꯧꯕ ꯆꯩꯊꯦꯡ ꯑꯃ ꯑꯩꯈꯣꯏ ꯐꯪꯉꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯄꯦꯄꯔꯁꯤ ꯍꯟꯊꯔꯛꯄ ꯄꯦꯄꯔ ꯍꯟꯊꯔꯛꯄꯁꯤꯅ ꯃꯔꯝ ꯑꯣꯏꯗꯣꯏꯅꯦ ꯑꯥꯐꯥꯎ ꯁꯣꯛꯂꯛꯑꯦꯕ ꯃꯥꯒꯤ ꯂꯥꯏꯟ ꯑꯣꯐ ꯊꯥꯎꯁ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏꯒꯤ ꯃꯈꯥꯗꯒꯤ ꯑꯩꯈꯣꯏꯅ ꯌꯦꯟꯊꯣꯛꯄꯁꯤꯒ ꯃꯌꯦꯡ ꯇꯥꯔꯛꯑꯕꯅꯤꯅ ꯑꯁꯣꯝꯗ ꯅꯝꯕꯗꯨ ꯂꯩ ꯂꯣꯏ ꯇꯥꯔꯛꯇꯣꯏꯕ ꯑꯗꯣ ꯈꯨꯗꯤꯡꯃꯛꯅ ꯃꯁꯤꯒꯤ ꯐꯦꯛꯇꯔꯁꯦ ꯀꯥꯏ ꯂꯩꯒꯦꯗ ꯑꯩꯈꯣꯏ ꯃꯦꯗꯤꯌꯥ ꯍꯥꯎꯁ ꯇꯧꯔꯤꯕ ꯃꯄꯨꯗꯒꯤ ꯍꯧꯔꯒ ꯏꯗꯤꯇꯔ ꯄꯥꯎꯃꯤꯁꯤꯡ ꯑꯗꯒꯤ ꯁꯤꯒꯨꯝꯕ ꯋꯥꯀꯠ ꯃꯌꯥꯝꯁꯤ ꯂꯣꯏ ꯏꯐꯦꯛ ꯑꯣꯏꯔꯛꯑꯦꯕ